Ipa Ipu Singna Thambiramba Eikhoigi Nat Amadi Chatnabi Mangkhiba Matamda Iramdam Asi Mangkhigani haina Andro AC MLA Thounaojam Shyamkumar phongdokkhre Wafam Asi UFO State Headquarter No. 3 Yaripok Top Jingthagi Kunmapan Suba Rising Day Thorum Mahakna phongdokhibane Rising Day gi thorum aduga mari lainana MLA Thounaojam Shyamkumar na hai Eikhoigi Ipa Ipu Singna Eikhoigi damak watana pukai langai kaya thambirami masigi dama Eikhoina chawthopom thoi Eikhoigi Laiwi Khraba Ipa Ipu Sing aduna maithiragani khanglaba fawba maraiba kannaba thawaina pontha piduna Iramdam Asi kalakibane Ipa Ipu Singna Thambiramba Saktam Asi ngasigi mirolna ngakduna thamba mathau tai Eikhoi thaksi kasi laina amana amagi mateng pangnaduna mapangal kanba iraibak amu oinaba honase Ipa Ipu Singna Thambiramba Eikhoigi Nat Amadi Chatnabi Sing Mangkhiba Matamda Iramdam Asi Mangkhigani masi Eikhoina matam pumnamakta ningsingba mathau tai haina mana maka takhi Maitegi asengba taksi kasi ipabu Thambiramba Nat culture masi mayam si mangha kana ne khole paksi mangga dori base Ipa Ipu na watan Thambiramba medumba langai koi thorong khudi makta maitegi zat maning makha tamna sei lising kaya dagi thawaina pantha pi dana irei papu kanduna madi ngakton lai sai mamang ro jana thambi khre madudi isagi zati se maithi ga dabale raga su isagi aro miku phawdi nangthendaram ni hamba dumba shona khiba nanda sakhi kangtani Ipa Ipu singna khoina Thambiramba madugi saktam duna ngasidi yatan Thambiramba Iramdam Manipur se khoi mayam gini khoi mayam tumgi charon sona khoina khoi Iramdam ngak pai se khoi gi daitani madu khoina puni hanbar laitana amana to bathabakta amana chinthana daba amana bathabakta khoina support tongna ba taksi kasi yaudraba male mado kadamada mai pakma ngamoi hade pathon Thambiramba Thauram aduda MLA Thounaojam Shyamkumar na ibudau pakhang yekpa malemgi firal atiyada pahemkhe Thauram aduda SCWFMSP yogi President Maibam Rajendro Top Jingtha Lai Committee ki President Maibam Nodia Chan Maitai Amadi National Awardee Professor K Bhaigya Chandra Mathangsina President Amadi Guest of Honor oina sarukhe Loinana Organization asigi President RK Sanapari Hall Secretary General Y Meraba General Secretary Home L Loyumba Finance Secretary L Tyrant Battalion Singh Commander Singh Organization asigi Thang Thag Instructor Singh Member Singh Amadi Maira Paibi Singh na sarugyakhe